아니 너무 커라. 너무 커라. 영상을 AFC다. 하는 룹도 너 그냥 민지 보내 이더라고. 민지는 뭐 봐야 누가 룹 봐. 이게 아마 그게. 민지 유니 그 마신이라면 원인 동안에 가빠라니. 거의 다디야 이게 불러 이거 잡아. 다디야 이거. 아주 많이 실라 뭐야. 하고요, 대신에 이거. 진짜 하고요, 대신에 이거. 미 마신이 이거 봐. 거의 불러 나게 그냥. 짠 거가 강지. 저거 보면 신경 안 와도 신경. 야사 나. 사배도 나 이거 बताओ. 미메싱도 강들에 봐. 이거 잘 나오. 만우 정우게. 저 시라 다시 되네. 룹 빼는 거. 진짜 가칼라가네. 내가 그런 거 이 샤기 예쁘도 그런 거. 이게 수마이나 이루빠 로에라바 마통도고 샤기 예액다 콘서트 라이브 그런 거 해봤더니 또 보세요. 미세가 저기 맞지 야 내가 시제 누나 야 그런 말하면 간데 끼우세가 시제 핵 한번 라이크 그러면 되네 봐 거기 이룹 부라가 이룹 범도 좀 짱기고 이룹 부라가 라이크 그런 바 까라이 버시 나오신 분들 버시 끼울래 끼우세 그만하고 간 아통 레이제 아시고 사이봉 내고 끼울래 이제 Ôi, cái của người ta đi vào. 끼우지 형거. Ultra Sanglen Sanakono. ultra Sanglen Sanakono 게 안군 더우수 락두나 거기 너다 랭션비드나 라이게 이거. Namin Tugan Kanglo. Lumayan na. Arambay technology. Rumba. Lucing. 미저 락과 좀 랩대 할때네. 미 라가 수나간데 장아가 거기 아이너지 라이브 나간데다 구멍도 내보고 구멍간다. 구멍간다. 이룹까지 수나 이룹밖에 더 먹지나 수나간다 샀어 내보고. 어머 거기 시집 빠이라 간다 그 많이 또 되는 없다 안강에다 다 비우네. 시기지. 아. 많이 빠이 시스 많이 빠이도 이거 먹고. 아도 하나 이거 보면 더 달라올라 그러네가. 아도 보러 가. 아. 나는 왜 너무 자리 하려거니 나 하라가. 아도 보러 온다 내. 많이. 야 잡라. 아. 아니 야 그게 건데. कई तो कौन से कई बन भी होते हैं कहीं के ना मार के नहीं है, हम जितना नहीं जानते
ꯑꯩꯁꯨ ꯀꯥꯎꯔꯦ ꯅꯣꯡꯈ꯭ꯔꯪ ꯍꯥꯏꯕ ꯎꯁꯦ ꯄꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯥꯡꯗꯒꯤ ꯂꯤꯊꯣꯛꯑꯒ ꯂꯪꯒꯪ ꯀꯥꯏ ꯈꯨꯟꯅꯖꯔꯤꯕ ꯑꯩꯒꯤ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯋꯥꯏ ꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏꯅ ꯄꯟꯖꯔꯕꯗ ꯑꯣꯖꯥ ꯆꯥꯅꯥ ꯂꯨꯀꯣꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯗꯨꯒꯨꯝꯕ ꯄꯨꯌꯥꯒꯤ ꯂꯣꯟ ꯑꯃꯗꯤ ꯋꯥꯔꯤ ꯁꯨꯕꯗ ꯑꯃꯗꯤ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ 하이제 구파이 락파이 랑가도 굴랑도 나티 하나 다 있다 ꯌꯦꯂꯣꯅ ꯂꯩꯔ ꯒ꯭ꯔꯥꯎꯟꯗ ꯁꯨꯃꯥꯏꯅ ꯀꯥꯈꯠ 나티 오이다 해 암다 ꯌꯦꯂꯣ ꯂꯩꯒꯗꯕꯅꯤ ꯁꯤꯗ ꯆꯠꯄꯁꯤ ꯌꯦꯂꯣꯅ ꯂꯩꯔ sini apa kok ꯑꯩꯈꯣꯏꯔꯣꯝꯗ ꯀꯣꯂꯥꯛꯆꯔꯤ ꯊꯥꯎꯗ ꯀꯨꯝꯃ ꯌꯦꯂꯣꯅ ꯂꯩꯔꯀꯥꯟꯗ ꯑꯗꯨ ꯈꯪꯗ꯭ꯔꯒ ꯑꯥꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄꯥꯏꯕ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯨꯗ ꯍꯪꯕꯤꯌꯨ mi mẹ làm gì ha yam nạn mà nằm ở một gọi cho cái tăng giếng cái cùng đi ở cái nông anh cô jam mana-mana mau kan aku.
이렇게 불러와요. 자기 라이 그런 놈들. 그러니까 여기 라이 그런 분이 그냥 큐리했더니 큐리했고 마통다 이사이사기 이사이사기 제목이 이게 살아있기 마통이나 몰라요. 그런 데네 보고 마시죠. 와 로이로 콜라봐 그만 서울에 왜 안 놓고 그만 서울에 했다. 왜 시야 봐. 아무것도 없으라. शूट करेगा सही बात रुपये सही खत्म हो रहा है 깡다기 일로 다 들어간 거야. 잘 듣네 그거. Ini kita perlu juga. ꯃꯌꯥꯝꯁꯨ ꯂꯥꯛꯁꯟꯕꯤꯔꯣ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯌꯣꯅ ꯍꯥꯏꯖꯔꯤ. ꯂꯥꯁ ꯏꯌꯥꯔ ꯑꯃꯇꯪ ꯇꯧꯁꯟꯕꯤꯔꯝꯃꯤ ꯏꯆꯥ ꯄꯨꯝꯅꯃꯛꯅꯀꯣ. 시다 ꯆꯠꯂꯤꯕ ꯊꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯤꯂꯣꯡꯒꯤ ꯍꯦꯛ ꯊꯣꯡꯗꯅꯤꯀꯣ ꯁꯤꯗ ꯍꯦꯛ ꯍꯥꯏꯗꯕꯗ ꯂꯤꯂꯣꯡ ꯕꯖꯥꯔ ꯇꯥꯗꯧꯅꯦ ꯂꯣꯀꯦꯁꯟꯁꯦ. ꯇꯨꯔꯦꯟꯁꯦ ꯏꯁꯤꯡꯁꯦ ꯌꯥꯝ ꯂꯨꯕ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯁꯨ ꯐꯖꯅ ꯊꯝꯃꯤꯀꯣ. ꯋꯥꯁꯤꯗ ꯃꯣꯏ ꯈꯤꯇꯪ ꯁꯞꯄꯣꯔꯠ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦ. ꯄꯔꯥ ꯅꯨꯄꯤꯒꯤ ꯁꯥꯏꯗꯁꯤ ꯌꯥꯝ ꯌꯥꯟꯗꯔꯣꯅꯨ. ꯑꯩ ꯅꯨꯄꯤꯒꯤ ꯖꯒꯥꯅꯤꯅꯅꯦ ꯌꯥꯝ ꯌꯥꯟꯗꯔꯣꯅꯣꯕ. ahummakniko. Nakaraga. Unit Singhi, Commander Singh, Kai Loinana, Iribaki the Mutani, Kakai Kutai, Idabutani Haidana, Kasi, Habai, Kaya, Haidana,
ꯑꯗꯨꯒꯨꯝꯂꯕ ꯏꯔꯣꯡ ꯑꯁꯤꯗ ꯅꯣꯡꯈ꯭ꯔꯪ ꯏꯍꯟꯕꯒꯤ ꯏꯔꯨꯞꯄ ꯂꯥꯛꯄꯤꯔꯤꯕ ꯏꯔꯩꯆꯥ ꯄꯥꯏ ꯄꯨꯝꯅꯃꯛꯀꯤ ꯋꯥꯐꯝꯗ ꯁꯤꯗ ꯂꯥꯡꯖꯔꯤꯕ ꯁꯤꯡꯒꯤ ꯄꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯑꯗꯨ ꯊꯝꯖꯔꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄꯗ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯇꯤꯡ ꯂꯩꯅ ꯃꯁꯛ ꯊꯣꯛꯅ ꯃꯥꯡꯖꯤꯟ ꯊꯥꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯅꯥꯛ ꯂꯥꯏꯅꯤꯡ ꯌꯨꯝꯕꯥꯜ ꯀꯩꯕꯥꯜꯂꯣꯟ ꯐꯤꯖꯦꯠ ꯆꯥꯛꯆꯥ ꯍꯔꯥꯎ ꯀꯨꯝꯍꯩ ꯀꯌꯥ ꯑꯃ ꯉꯥꯛꯇꯨꯅ ꯉꯁꯤ ꯃꯥꯂꯦꯝꯒꯤ ꯃꯀꯣꯛ ꯃꯊꯪ ꯇꯥꯗꯨꯅ ꯂꯩꯔꯤ ꯂꯣꯏꯅꯅ ꯑꯗꯨꯒꯨꯝꯕ ꯉꯥꯛꯄ ꯉꯝꯗ꯭ꯔꯕ ꯈꯨꯟꯅꯥꯏ ꯉꯥꯛꯄ ꯉꯝꯗ꯭ꯔꯕ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯃꯨꯠꯁꯜꯂꯛꯂꯤ ꯂꯣꯏꯅꯅ ꯀꯪꯂꯩ ꯌꯦꯜꯍꯧꯃꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯂꯥꯏꯅꯤꯡ ꯏꯁꯥꯒꯤ ꯁꯛꯇꯝ ꯏꯁꯥꯒꯤ ꯏꯔꯣꯜ ꯏꯌꯦꯛ ꯌꯨꯝꯕꯥꯜ ꯀꯩꯕꯥꯜꯂꯣꯟꯒꯤ ꯑꯩꯈꯣꯏ ꯀꯥꯡꯕꯨ ꯂꯣꯏꯈ꯭ꯔꯕꯣ ꯉꯝꯗꯕ ꯇꯥꯔꯕꯗꯤ ꯁꯥꯡꯅ ꯖꯒꯥꯗ ꯑꯩꯈꯣꯏꯒꯤ ꯌꯦꯛ ꯁꯂꯥꯏꯗꯤ ꯈꯔ ꯇꯦꯜꯂꯦꯕ ꯑꯗꯨꯅ ꯀ꯭ꯌꯨꯁꯦ ꯌꯥꯝ ꯁꯥꯡꯉꯦꯕ ꯑꯣ ꯁꯂꯥꯏꯒꯤꯅꯦꯕꯀꯣ ꯀ꯭ꯌꯨ ꯂꯦꯞꯄꯤꯁꯦ ꯀꯪꯂꯩꯆꯥꯁꯤꯡꯕꯨ ꯉꯁꯥꯏꯗꯤ ꯑꯩꯗꯤ ꯀ꯭ꯌꯨ ꯂꯦꯞꯄꯤꯁꯦ ꯀꯔꯝ ꯍꯥꯏꯗꯤ ꯑꯗꯨꯝ ꯂꯦꯞꯄꯒ ꯃꯥꯏ ꯁꯂꯥꯏꯗꯣ ꯈꯨꯔꯨꯝꯅꯤ ꯈꯣꯏꯅꯤꯡꯉꯦꯕꯀꯣ ꯀꯌꯥ ꯆꯠꯊꯈꯤ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦꯅꯦ ꯑꯍꯥꯟꯕꯗ ꯃꯉꯥꯡ ꯂꯨꯋꯥꯡ ꯈꯨꯃꯟ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯁꯂꯥꯏ 8ꯁꯤꯒꯤ ꯃꯥꯒꯤ ꯌꯦꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀ꯭ꯌꯨꯁꯦ ꯂꯦꯞꯅꯔꯤꯅꯦꯕꯀꯣ kaya kaya hati kami sagi loksing ni pukai usiwa kuya kaya kaya mai thana mangan biki mian lining ilai ki lining ilai pom kaya tuaki sana mai ku khai biki laiwa ki ming lai phang ki ming mi ki miro lo thon ki atu lining ilai ki ming thon jin ki mian lining lo ya da mi ni sing kaya loi thaki kaya na laiwa khadu na chen ki ꯑꯗꯨꯅ ꯁꯨꯝꯃꯌꯥꯗ꯭ꯔꯕ ꯄꯦꯜꯂꯛꯇ꯭ꯔꯕꯗ ꯂꯩꯕꯥꯛ ꯈꯨꯟꯅꯥꯏꯒꯤ ꯌꯥꯏꯇꯣꯟ ꯈꯨꯟꯗꯣꯡꯕ ꯑꯃꯗꯤ ꯁꯥꯒꯩꯁꯤꯡꯒꯤ ꯄꯤꯕꯥꯁꯤꯡꯕꯨ ꯅꯝꯗꯨꯅ ꯀꯧꯈꯠꯂꯒ ꯅꯥꯃꯨꯡꯕ ꯊꯕꯛ ꯇꯧꯍꯟꯈꯤ ꯊꯃꯥꯏꯈꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯁꯔꯤ ꯉꯥꯛꯅꯉꯥꯏ ꯑꯍꯛꯄ ꯄꯥꯝꯕꯤꯒꯤ ꯃꯁꯛ ꯑꯣꯏꯔꯤꯕ ꯅꯨꯡꯈꯪ ꯍꯥꯏꯅ ꯈꯪꯅꯕ ꯃꯁꯥ ꯄꯥꯏꯍꯟꯗꯨꯅ ꯂꯤꯂꯣꯡ ꯇꯨꯔꯦꯜꯒꯤ ꯏꯔꯣꯡꯗ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯤ ꯑꯗꯨꯉꯩ ꯌꯨꯝꯁꯀꯩꯁ ꯋꯥꯛꯆꯤꯡꯒꯤ ꯊꯥꯅꯤꯡ ꯏꯪ ꯀꯨꯝꯖꯥ 1989 ꯑꯁꯤꯗꯒꯤꯗꯤ ꯔꯥꯃꯥꯟꯒꯤ ꯙꯔꯃ ꯆꯠꯂꯒꯦ ꯍꯥꯏꯅ ꯁꯔꯤ ꯋꯥꯁꯛꯅꯗꯨꯅ ꯏꯈꯟꯈꯤ ꯊꯃꯣꯏ ꯀꯥꯏꯔꯕ ꯃꯥꯏꯀꯩꯁꯤꯡ ꯂꯩꯕꯥꯛ ꯃꯌꯥꯝꯅ ꯅꯥꯀꯜ ꯑꯃꯗ ꯅꯤꯡꯊꯦꯝ ꯄꯥꯝꯍꯩꯕ ꯑꯃꯗꯤ ꯃꯌꯥꯝ ꯍꯥꯏꯅ ꯅꯥꯀꯜ ꯑꯃꯗ ꯅꯁꯝ ꯀꯛꯊꯕꯗ ꯃꯤꯕꯨ ꯃꯥꯟꯗ꯭ꯔꯦ ꯅꯣꯡꯃ ꯍꯦꯟꯕꯗ ꯀꯪꯂꯩ ꯏꯔꯝꯆꯠ ꯑꯔꯤꯕ ꯑꯗꯣ ꯀ꯭ꯌꯨ ꯂꯦꯞꯁꯜꯂꯣ ꯁꯤꯗ ꯀ꯭ꯌꯨ ꯂꯦꯞꯁꯜꯂꯣ ꯃꯉꯥꯡꯒꯤꯗ ꯂꯦꯞꯄꯣ ꯂꯨꯋꯥꯡꯒꯤꯗ ꯂꯦꯞꯄꯣ ꯈꯨꯃꯟꯒꯤꯗ ꯂꯦꯞꯄꯣ ꯑꯗꯨꯃꯥꯏꯅ ꯂꯦꯞꯅꯩ ꯅꯣꯏ ꯄꯨꯂꯞ ꯂꯥꯛꯑꯦꯅ ꯄꯨꯂꯞ ꯂꯦꯞꯇꯧ ꯅꯠꯇꯦꯀꯣ ꯃꯉꯥꯡꯗ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯌꯥꯝ ꯁꯪꯍꯧꯕꯅꯤ ꯁꯔꯥꯡ ꯁꯥꯡ ꯊꯦꯡꯅ ꯈꯔ ꯇꯦꯜꯍꯧꯏ ꯅꯠꯇꯦ 이거 뿌라가네 시다 그노래 길 레포가 그런다고 누피기디 하나 그런 따라 무슨 누피기 동안 어떤 다가 지냐데 한기 보게 너네 한기 실려로 야데 하는 이거 보간다 Hudong Sumidawdi, Laipang Kayan, Humay Kibado, Katokchi, Namun Kibado, Katokchi, Sari na Kibado, Sari Hanaman, Kakai, Ari Mamari lagi, ano umayo, Dari, Ingku Dari Sinong Kasama pun Hundamari, Hari kita kali ini cek kaca, Numinta Puari kita sedang minna layu kerwai ningkau. Walay hanba likai mo okay nutin biduna nung hanba ki kumse asida kita sahiya kali to yung mamangda kapag masibak ta pagko kiki ang isa si kamay ba kaya ni biduna ana mahatu ano piba humiliki at ngay ibay nupi기디 moi sida ang nupi sa sindu nami 좀 더 한비요 네 마마원 나 누피기 그만 누피기도 키우게 뽑고도 아니 누피기네 키우게 뽑고 좀 된다고도 시디 신도 남이 안 하긴 한 비요 뭐 잘 또 보내나 Sari hamin na kada ay ko kada jana mabating.
ที่ทำกันบ้าอุณหภูมิจิลกันดาไอ้นั่นน่ะด้วยอุณหภูมิ Kamu orang aja kamu tahan video dulu. Lebih ke tuan anak ini mau kupas dulu lagi. nông thôn ihan lagi pun saya, aku ikut minat ni, minat